Tibet ki Ming Hongdokpa Yaroi exile da ladiba Tibet ki government lusingba singna Tibet ki maming Jizang haina China gi maming do anthokiba se yafam thokti hai re China gi official document Tibet haiba maming asi leitre haina Chinese Ministry of Foreign Affairs na phongdokre adubu mirei bakta ladiba Tibetan singna Chinese Communist government ki thawong asi yaningdre exile da ladiba United States ki maikei da ge Chinese Foreign Minister Wang Li na hokiba October mangada ahum suba Trans Himalaya Forum for International Cooperation Hongdokpagi thauramda Tibet ki mahuta Jizang haiba maming asi sizinakhe matang asida international community na China na Tibet pu makoigi khubam nung da lauksinduna thamlaba matung Tibet ki maming hongdoktuna itihas muthana bahonariba si thingbiyu haina Central Tibetan Administration gi lusingba Siyong Penpa searing na phongdokle China gi oiba maming thonjenba asina mapan gi laibak singda Chinese government na Tibet pu supna gi autonomous region ama oina uhanna bahonai masida Chinese government na itihas ki oiba maming hongdoktuna makoina tholiba anouba maming asina Tibet ki mahut sinana bage maram chabani haiba Yaroi history gi lairik sing amade document kayada Tibet haiba maming asi lengdana leire China gi maiki dage Tibet pu ingli na tholamba maming ne hanagi maming nate haina pauthoklaga Chinese lon da maming thonana ba thawrang tawrakpa ne masina Tibetan Buddhism gi spiritual Dalai Lama bu amuga na Tibet ki lusingba oina halakna ba hona bada khurau thangan gani haina Chinese communist na khalle masi thingnaba malem gi laibak sing na mateng pangbiyu haina exile da lariba Tibetan government asina mafam da chatuna misang khomba gi thabak satharakle